Wak ek ki mayokta Congress Party na lepli NDA lengakna handak pass tawkiba bill asi minority singi mayokta ni haina CLP leader Okram Ibobi na haikre. Amasung Manipur Fire Service na haukiba chahida mahaulang policing amaga chaniga kuntra ni thoi thengnaduna yamlaba lantum amadi miyoi taramathoi gi thawai kanbangam ki haina Manipur Fire Service ki director L Nabachandra na haikre. Kurumjari STV ki paw meeting tabir wasingbu taram nokchari paw sandokna pijari wak ek mayokta Congress Party na lepli NDA lengakna handak pass tawkiba bill asi minority singe mayokta ni haina CLP leader Okram Ibobi na haikre wafam masing asi India ki constitution ki father ni hairiba Dr. B.R. Ambedkar ki chamaga kuntra manga rak suba mapok kumon palan Congress babanda pangthokpa thoramda haikibani Thauram maduda CLP leader O Ibobi MPCC के president K Megachandra Congress के लुचिंगबा अमदी member कयाना सरुक याखी लैखित्रबा Dr. B.R. Ambedkar के मफमदा Congress के लुचिंगबा अमदी member कयाना हैकत लैकत तमखी O Ibobi ना मखाताना Dr. B.R. Ambedkar India की constitution सेम्बा की अहानबा drafting committee दा chairman ओइखिबा मिसकनी महागना constitution बु माई पाकना सेमनबा होटनबदा लौखिबा थौदांग Kaufam Tokte Haibaga Loinana Handak NDA Work Act Ngami Haiduna Amendment Taukiba Asina Laibak Asida Minority Oriba Furup Singda Chauna Nungaitaba Tokhali Congress Party na Masigi Mayokta Lepli Congress Party Amadi Masiga Chatmi Nariba Indian Alliance na Supreme Court case ama chathari Masigi hearing lakliba tang tara tarukta pangthokani hairi भारत असिदी कम्युनिटी हाइबे तारे मसिंग सुना लैबा समना हायदी हिंदू हायरो क्रिश्चियन हायरो सिख साई मुस्लिम न सिंगबा तोंगान तोंगान बा कम्युनिटी कयाम लैबा भारत असि पतौ क्रमाई तौरगा कोई पुनमक्से पुनन लैमिनबा याननबा मेजॉरिटी न माइनॉरिटी दा हंथना येंगबा यादनबा हाइदना कोई मा असि यामना खरा हंथना मयामना दि कनो तौनबा दु हंथनिंगाई दि लैतमने कास्ट की कम्युनिटी दा बिलोंग तौबा हाइबतारे सिगुंबा यामना मतिक चाबा नुपासिना ड्राफ्टिंग कमिटी की चेयरमैन ओइरगा सेमखिबा पृथ्वी मनुंगा ख्वाइदगी लॉन्गेस्ट कॉन्स्टिट्यूशन नि हाइदना यानगिबा दुगुंबा कोइगी संविधान सी इबदा यामना मरोइबा दायित्व लौबिगिबा दुगुंबा नुपा B.R. Ambedkar की ngasi asi कोइनो ऑब्जर्व तौजरिबा सेलिब्रेशन तौजरिबसी चाम कुंथा मरक कुंथा मंगारक सुबा मपोक नुमित हाइबतारे मदुनि कोइना सेलिब्रेशन तौजरिबा वक्फ बोर्ड की अमेंडमेंट एक्ट तो कोई कांग्रेस ने यादे कोई दी मसी पर्टिकुलर कम्युनिटी अमदा पर्टिकुलर रिलीजन अमदा मसी अटैक तौबनी मसी दी नो सॉरी कोई याबंग मोइना कांग्रेस पार्टी की दी अमत होइना कोई डेमोक्रेसी चटपति मसिंग यामी हाइदर मोइना पास तौजगरगसु कोई भारत की ख्वाइदे वांगबा तो कोटा कोई मसी यारोय कोई की संविधान डॉक्टर B.R. Ambedkar ना चेयरमैन ओरगा ड्राफ्टिंग तौरमिसी मसी की स्पिरिट दी मदुगी अगेंस्ट दनी अदना कोई दी याबंग मोय हैना कांग्रेस ना भारत की टॉप कोटा कोई चैलेंज तौसे तौरिने Manipur Fire Service na ngasi National Fire Service Week palan tawkre Fire Service na tawriba thabak singtha ningai ni haina Joint Secretary Home M Beto na singthakre Chayol ama chupna sathagadaba palan asi ngasi Fire Service Station Headquarter Imphal da hogdokhe Thoram maduda Joint Secretary Home M Beto na luchingduna Manipur Fire Service ke Martyr Memorial Pillar da General Salute PK Manipur Fire Service ke Director L Nabachandra su saruk yaduna mathau pangthokpada laikhidraba firefighter singda ikai khumnaba utpa oina haikat laikat tamkhi M Beto na firefighter singna mahau langpok amadi mahausagi khudongthiba tholakpada lauriba thodang yamna maru oi adubu makhoina lauriba thodang adubudi miyamna khangbi ubide mahau langpok tholakpa matamda madu kanana ba hotnabada natana makhoina Kunagi kanagadaba thabak thoram kaya amasu pangthokli maram masina firefighter sing unsung hero ni haina loba yai haiki DPIT Government of India na koi
ꯇꯧꯈꯠꯂꯛꯄ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯋꯤꯟꯗꯣ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯥꯌꯔ ꯁꯦꯐꯇꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯆꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ NOC ꯄꯤꯕ ꯐꯥꯌꯔ ꯁꯦꯐꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯅꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯩꯈꯣꯏ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯀꯃꯤꯇꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯂꯩꯖꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯖꯤꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯔꯗ ꯄꯥꯔꯇꯤ ꯑꯣꯏꯕꯤꯕ ꯌꯥꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯌꯦꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯀꯥꯟꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯔꯀꯥꯟꯗ ꯊꯔꯗ ꯄꯥꯔꯇꯤ ꯑꯦꯖꯦꯟꯁꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯑꯩ ꯊꯝꯖꯒꯦ ꯐꯥꯌꯔ ꯐꯥꯏꯇꯤꯡ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯆꯒꯦ ꯗꯤꯔꯦꯛꯇꯔ ꯑꯦꯜ ꯅꯕꯆꯟꯗ꯭ꯔꯅ 1994ꯒꯤ ꯑꯦꯄ꯭ꯔꯤꯜ 13ꯗ ꯃꯨꯝꯕꯥꯏꯗ ꯊꯣꯛꯈꯤꯕ ꯑꯆꯧꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯐꯥꯌꯔ ꯐꯥꯏꯇꯔ 68 ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯅꯦꯁꯅꯦꯜ ꯐꯥꯌꯔ ꯁꯔꯚꯤꯁ ꯋꯤꯛ ꯍꯥꯏꯅ ꯄꯥꯛ ꯁꯟꯅ ꯄꯥꯂꯟ ꯇꯧꯔꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭रोग्राꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯊꯧꯗꯣꯛ 1,192ꯒꯤ ꯊꯧꯗꯣꯛ ꯊꯦꯡꯅꯗꯨꯅ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯃꯤꯑꯣꯏ 12ꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯎꯃꯪ ꯃꯩ ꯆꯥꯛꯄ ꯑꯃꯗꯤ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯦꯡꯅꯈꯤ ꯍꯥꯏꯈꯤ Manipur Fire Service asi ing kumjalising ka samapun yakai ki mangagi Aprilda Police Department ki makara horu kibani ing kumjalising ka samapun Madhudara Batui ki Mei ki tang amadagi tongan bakek amasung runi ki makara tokhai ba directorate ama oiwa namutki hojik laiba fire station masing asi drama pan subu manjare fire personnel firefighter sumnadagi mi chaniga Madhudara ka nipan khaktabak ngai 2024-25 da punna mayok langpu ki thodo lising amaga sani ga kunga hundoi amasung special service code thodo 30 ga 6 ki matakta thingna duna lupa crore kaya na khujing moiwa dan tum kan ngamki aduga loina na miyoy drama ko drama to ki kunsi busu kan ngamki masida sunatana matam ki tholakpa natural calamities amadi floods forest fire earthquake singba thodo kaya da su miyam gi namukta mangsin tha na tabak tawduna laksari loina na state asida sunagadaba kusu kulai matam gi natural and man made disaster kaya tholakpada thengnaba ngamna bagi damukta anauba technology gi kulai kya leina na bohorizari हंदक चहिगे मिनिस्ट्री ऑफ होम अफेयर्स की डायरेक्टर जनरल फायर सर्विस सिविल डिफेंस एंड होम गार्ड न पीबा अवार्ड ऑफ कमेंडेशन सर्टिफिकेट पीनब लाथोपदा मणिपुर फायर सर्विस के मियोय अहुम यावरखी अमदि चही खुदिंगे मणिपुर फायर सर्विस न पीबा बेस्ट फायर फाइटर 2025 की मना मियोय 10 दा पीखी तुंगदा मणिपुर फायर सर्विस इम्फाल की फायरमैन सिंगना महौ लांगपोक थोलकपा मतमदा तौगदब थौरम सिंग डेमोन्स्ट्रेशन कयासु उतखी मथंग असिदी W बसंत मुथप्पा याय हाइबदो मयामदा हमजबनी से हंदक ता कोई सर जॉइन सेक्रेटरी एजॉस्टर ने अकोइना करिगुबा गोदाम यावदना माजे इंखा खरगा मथंदा उंगगा मैदु मुथत्तबनी मजिकी ममिंग अकोइना लमदम असिदा लैरिबा गौरा लाइनिंग चटपा इमुंग सिंगी ओइबा सजीबु चैरावबगी थौरम मणिपुर की मफम कयादा पांगथोकनख्रे थौरम असिदा लमदम असगी इमुंग कयाना हैकत लैकत तमदुना लाइनिंग थौ लैमरल खुरुमजरगा मथे लुकोय कया थोंगदुना इमुंग मनुंग हरावना चामिननबा खकनतना लैखिद्रबा अहल लमन सिंगी मफमदा चाकलुक तंबा ओइना थोंगाल वांगमदसु चाक कथोकपगी चटनबी पांगथोकतुना लाकली
Lilong Chejing Purai Romba Eco Park ta Langthabal AC के MLA Karam Siamna Red Rose Cafe hangdokre. Thoramga Mari Lainana MLA Karam Siamna Lilong Chejing Purai Romba Eco Park asida open gym hangdoktuna matam koinadagi hauraga miyamda hakchang sajal gi khudong chaba piri. Masida natana Eco Park asida miyamgi awa pothafam lam koiba lakwa singi mideng fam oiraga lakli. Lakliba singna park manungda acha athaki potlam pusin badage chakhairamba Mosilamba Tengnai Akoi Badangai Hak Fomnaga Karigumba Ama Jafam Laitabadagi Kudong Chadabasu Laitabadi Nate Adubu Cafe Asi Lairabadi Kudong Chahalagani Lilong Sajing Purai Romba Eco Park Asi Maru Oina Mahausagi Lejariba Akoi Bagi Fazaba Sing Semgat Sagat Laga Yokatuna Thambani Maram Masina Mayai Kaba Nisaga Mari Lainaba Makal Amatagi Potlam Pusinba Sizinabada Athing Bathamle Pochai Pusilaga Charaba Matung Langtoklamba Chakhairamba Asu Athingba Lairagane Eco Park Asi Yengba Changbagi Fee Laude Park Asi Miyam na Chingda Chatlaga Ngaihak Pothabagi Nungaiba Adumag Mafam Asida Fangbana Miyam Pumbana Mafam Ama Oirakli Lakliba Singdasu Awareness Oina Akoiba Mafam Singluna Nana Thambagi Chanabi Hogdoknaba Para Amasu Mafam Asina Piba Ngamli Masida Miyam Nasu Masida Mateng Pangbiyu Haiki Mausagi oiba phibam je phana sempa changana thamna pambanina alcohol gumba khaini wero tala smoking si akoi totally restrict away hamjina sangak pagi phidi akoi laude hoje hoje Manipuri bazaar singa matam khagi mamang da sing ma da chatna koi dana kotna toramba singi jaga singa satpadu yabu phangta ba aduna imphal gi just 10 km khatanina family life enjoy to go for more dai saba the Gayam recreation, the Hawan Ship Pava Singa Koi with the soup pot, Semaga, Koi Bayabagi, the Zagado, the Sapsana Fangi, Bayam Lakpio, Koi Bio, Sida, when awareness might be, Yam the civic sense, like mission Sida, the portraits in the scattering the Honda Vasai and the Colonel, the Praza Sinda, Cooperation, Bibi Nava, Hajabagaluna, the Topo Satama, Tamana, Honori. Huzigatemba Bre Amatang Lominasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Seja Hospitals. Join our free ENT camp from April 7 to 12 at Seja Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makha tarakpa pauda
Chahi Khudengi Sri Sri Govindaji Temple Bona Sinduna Sajibugi Purnima Khudengi Pangthokpa Basantaras Ngarang Gopi Chamaga Kuntrana Sri Sri Govindaji da Katkre. Ngarang Sri Sri Govindaji ge Mandapta Pangthokiba Basantaras Katpa Aduga Mari Leinana Sri Sri Govindaji Temple Board ki Section Officer Manohar Mayum Baris Sarmana Handak Chahigi Sri Sri Govindaji ge Katliba Basantaras asi Gopi Masing Khwaidagi Yamna Saruk Yaba Ras Amani. Rasasi Raja Sri Bhagyachandra Maharaj ki matamdagi hoduna liklam kaidana pangthoktuna lakpa thoram amani. Adubu laibak thibadi mamang chahigi oina laibaki oiba irangna maram oiraga Maharaj pangthokpa ngamkhide. Chahi amagi manungda ras ahumlak pangthoi ngasi pangtholiba ras asina Basanta Rasni Mera Wayungbada Kunja Ras aduga Mera Wapukpadana Maharaj asi Raja Sri Bhagyachandra Maharaj ki matamdagi hoduna Gobindajida pangthoktuna lakli. Govindaji Temple Board na sinduna chahi khudingi pangthokliba ras makhal ahum ase tangai fadaba lining laison gi oiba thabak thoram singni masida harau kumhai amadi nungaiba phongdokpagi wafam leite Raja Sri Bhagyachandra Maharaj ki matamdagi liklam kaidana pangthoktuna lakpa thoram paring adu khaktamak Sri Sri Govindaji Temple Board na pangthokpani haiki aina haizening ba appeal di Sri Sri Govindaji Temple gi manung da pangthoi ba ras khangde any function si religion ceremony nga tani musa pangthoi ba se lining gi oiba chatnabi Manipur gi ningthoron singna akoi gi thambiram laba akoi adum badu ba koi ngakse na gi damta koi Sri Govindagi keno se to rasing amadi chahi mata tawde ya da laithau sing aiba tare ado koi asi pangthok chabani kana gumba khara khajikna masi lana uba lepa ke san war matam sida adu to wada to ban haibu dum tu haibi ganu akoi Govindagi oinadi manuse pangthoi bisda kaigumba makhala mata gi harau kumai amadi ake amau amadi nungai ba pokgi thorba mata na chate sumna dangi lagi oiba tawde ya da sahi magi tawam thokwa atu tani koi Sri Govinda se tawjari bise festival haiba maming palle haidana harau kumai nungai ba harau ba oina ubun su ubiganu koi lepa ki awana tari punamakta so koi saru yajari amadi koi Govindagi leiba parampara gi niyom su ngakte yadabanina adugi tawam thokpa niti niyom to kak tawjabani India ki ningtami hauda achoba thodang laukiba Indian National Army na British ki makhutage ningtamle haiduna ihan hanba oina India ki leimaida INA gi machu ahum gi mayaida kai yekpa flag moirangi kanglada chingkhatkiba numitpu ningsingba oina ngasi marifu mathoirak suba flag hosting day ga mari leinana INA War Museum kam Library and Advisory Committee na classic backpacker ga kusamnaduna Bike rally ama maibam lot paching namboldagi moirang INA fogba chatkre 33 Assam Rifle ki Brigadier Ananya Boral amadi INA Memorial Complex moirangi advisor Dr. Gaurabiduna lamthakiba thoram aduda classic backpacker ki biker chamana saruk yakhi INA Memorial Complex moirangi advisor Dr. Gaurabiduna Indiana ningkha tamlaba matung India ki machu ahum ki firal bu ihan hana Netaji Subhash Chandra Bose na April 10 da INA Moirang da chingkhatkiba aduga mari leinana Manipur gi governor na India gi flag ngasi Moirang gi kanglada chingkhatkani mapung oiba thoram Moirang da pangthokpaga loinana hogalakliba nahasingda mama leibang nungsibagi wakhalon fawhanduna mapangal kanba matik mayai leiba mikha pondaba India ama ohenabagi mapau puba rally amani haiki aroibada maroiba pau amuka hana pizari Wak Eke Mayokta Congress Party na lepli NDA lengang na handak pass tawkiba bill ase minority singi Mayokta ni haina CLP leader Okram Ibobi na haikre. Amasung Manipur Fire Service na hawkiba chahida mahaulang policing amaga chani kontra nitoy thengnaduna yamlaba lantum amadi miyoi taramathoi gi thawai kanba ngamki haina Manipur Fire Service ki director L Navachandra na haikre. Project Fawagi oina ISTV na pizza ba pau matang asida losinjare miteng tabir ba pumna mapu amukan na kurumjari.